ngasi ayuk phongba PaoChe singdagi maruoiba pausing lakhutjaraga miyamda update pizari ahanbada custody da Myanmar gi nupi ani sikhibagi thokdok yangsinanaba Wakatkhre Churachandpur district ki new lamka da leiba Sadvavana Mangup ki judicial custody da Myanmar gi nupi ani leikhidaba thokdok amade leihoriba Myanmar gi inmate kunga taret aduna right to food amasung right to health khonggoina handanaba Manipur Human Rights Commission da Human Rights Alert na Wakatkhre wafam asiga mari leinana HMR na thorokpa cherol aman hai haukiba March 18 da Churachandpur district na district asigi thangel amade Kwanpui village sariba mafam ani asidagi chechang sudaba angang yauna Myanmar macha kungamapan phagatkhibane FIR ama register tawraba matungda makhoibu mathangi numita court puthokhe maduda makhoi sing adu Myanmar da military coup lakpadagi lanmi gi miyot minai singdagi nanthoknaba state asida border landuna changlakibani haiba khangki amadi April 3 phauba police custody remand pikhibani sairak asida Manipur lengak na hairiba center adu Prison Act 1984 gi makhada temporary prison oina lauthorokhe police custody matam loiraba matungda accused sing adu Chief Judicial Magistrate Churachandpur da puthorokhe amadi makhoi kungamapan gi manungda kungani amana jail da thajilaga chahi sudaba miyoi amana district asigi observation home da thamke kona thangda court ki ayabaga loinana chahi sudaba angang adusu accused sing aduga laiminabada ayaba pikhe accused sing adu Imphal gi jail da puthorokpa matamda imung manung yauriba sing adu tokhai na thamba amade loan gi khudong chadaba laigadaba maramna center aduda adumak punna thamnaba laingak na senki Jomi Youth Association amade Jomi Murder Association na chingba Churachandpur gi civil society organization singna makhoi gi chana thaknaba polam sing piduna lakhe adum oinamak kayarak haijarakhrabasu laingaki maikaidagi chana thaknaba pot sing pikide chahi asigi megi aroiba amade June gi haurakpa marak asida inmate singi marakta ana aya kaya ama yaurakhe makhoibu ana laing sangi khudong chaba pibi na bahairabasu amata phangkhide adum oinamak June 5 da medical personnel sing laktuna yangsinbada miyoi mapan covid positive oiba thengnakhi amade inmate ani amana phibam luramkhi miyoi ani adu district hospital da pukhatuna laikanaram laba matung kanba ngamdana laikhide June 3 makha tana inmate taraga humdoi amagasu covid-19 positive oirakpadagi district adu da laiba covid care center da thamkhe loinana negative oirakpadagi June gi tang taraga tarukta makhoibu amuk hana jail da thamkhe laikhidraba Myanmar gi nupi ani adu police na faraba matung judicial custody da tha ahum thamlaba matungda laikhidabane hairiba tha ahum gi matam asida makhoi da laingak na chana thaknaba pikhide civil society organization singna kalakpa adu khaktamak chaba phangkhibane ana yak yauraba phauba yangsin bikhide phibam soklaba matamda khakta yangsinba lakhibane Manipur lenga ki thawong ase India ki constitution ki article 21 apiriba right to food amade right to health khonggauna bane maramasina Manipur Human Rights Commission na mijeng changbi duna hairiba center adu lediba inmate sing adu atopa jail singda phangan bagum chana thaknaba amade ana layengi khudong chaba lehenaba mari lenaba singda pautak pibiyo judicial custody da laikhidabagi thokdok adu National Human Rights Commission gi guideline gi matungina inquiry na singba lakhotpam thokpa thabak sing paikhat piyo loinana laikhidraba sing adu gi imungda Manipur lengak na interim compensation oina lupa lak kun pihanaba yangsinbiyu haina wakat aduna makhata na pankhe PaoChe mai thabada Chennabasing phanaba Wakatkhre RK nimai gi thongal da PaoChe mai thakibagi thawong paumi singna condemn tawkhre ngasi ayuk miyoi kharana Imphal Free Press ki copy sing PaoChe asigi columnist RK nimai gi thongal da mahakna iba article yaning de haiduna mai tharamba thawong adubu Editors Guild Manipur amasung All Manipur Working Journalist Union gi Advisory Committee gi apunba mifam amana akanba mawong da condemn tawkhre ngarang numidang Manipur Press Club ta pangthokiba apunba mifam aduna PaoChe mai thabagi thawong adu yamna tamthiba thawong ni haina lawbaga loinana maduda chenaba miyoi singgi mathakta logi oiba thabak lawkhanaba mari leinaba singda khanghanaba haina yanakhi numit tareni gi manungda lawkhatpam thokpa thabak lawkhatrabadi apunba mifam amuk phamduna makha taba kari khongjang sangsin gadagi haibadugi matangda warep ama launaba mifam aduna warep nakhe kangla sagi matangda natraga atopa wafam amadi thogdok singa mari leinaba isu lakpada tongan ba maikei gi apam pamda debate tawnaduna media na nakal amatagi maikei da natraga mayokta leibagi wafam leite maram aduna media gi thabakta khut thingjinba amade
Machin menbagi thawong matungda amuk hanna chathadana ngasi phamkiba mifam aduna mari leinaba pumnamakta appeal tawkhe pongna pham PaoChe da bom langsilamba yauna amzu EGM amadi media housing ge kesingda Chennabasing hojik phawba phadabaga mari leinana khanaduna pendaba phongdoknakhe athuba matamda Chennabasing puthoknaba mifam aduna mari leinabasingda taksindanaba warep su lawkhe ngarangi mifam aduda lawkhiba warep ki matunginna ngarangi PaoChe mai thabagi thogdok aduda Chennabasing numit 8 nigi manungda faduna logi matungina thabak lawkhatnaba aiba cherol ama Manipur gi Director General of Police ta Wakatkhre Editors Guild Manipur gi President Khogendra Khomdram amasung All Manipur Working Journalist Union gi President Saubam Bokul Jauna khuyek piduna pisinkiba cherol aduda poknafam office da bom langsinba thogdok amasung amzu ISTV amasung Impact TV na file tawkiba cyber crime gi case singa mari leinana lakhutkiba thabak singi report ama khangan binabasu haijake nakal amaromda Imphal Free Press PaoChe mai thakiba thawong adu khurai da leiba maisau ningsing loop kauba organization amana chathagibani haina phongdorokle maisau ningsing loop ki secretary ahanthem irabot amasung lairembi sintha loop ki mina laimana khuyek piduna thorokpa cherol amana hai RK ni maina kangla sagi matangda ikhiba wahi sing adu government amasung leibak miyambu singnaba amasung usitaba karimnaba mawong matawne lainengi mijengda ahalaman masak khangdaba thaksi khasi leitaba haurakpham thiba phangdaba amane democracy ni haidunasu miyam amadi lusingba singbu akhangba saba angau afai wahi sing sizinarabade ngasigi wayat sing hena kanba khongjang miyamna changsilakigani haina cherol aduna makha tarakle miyoi marfuga manga faraga test tawbada ani positive oiramle SP Chandel L Devengi lamjing makhada Chandel police station gi OC Posangbam Surja Kumar na lusingba tim amana Jafau Bazar da COVID-19 gi SOP thugaiduna lakpa miyoi sing faraga COVID test tawkhre SOP thugaiba miyoi marfuga manga Chandel district ki COVID testing team na test tawbada miyoi ani positive oiba thengnare hairi Mizoram amasung Assam na border gi matangda ungkhanaba hengalakle awang nongpo ki yumthangnariba state sing oiba Mizoram amasung Assam gi marakta matam sangna border gi matangda yenaduna lakpadu haukiba matam khara asida kansilakle hairi handakta Assam ge Hailakandi district administration na Dolai Khan region dagi forest village ahum takthokhe Mizoram dagi lona yadaba mongda sangsilakpa miyoi singna Assam ge lamda village sing adu semkhibani report adubu verify tawraduna Hailakandi SP Ramandip Por na hai operation adu sagolsel numit ki numidang athengba phauba border gi lam aduda chathakhe district administration official singi matungina Mizo singna Assam gi manung chanba Zumgarda sangbat sagalamba COVID-19 testing center ama Assam police na sidokhe madugi mathakta Mizo singna samlamba kem ani adu thugai khe report kharagi matungina Mizo singna border paring da leiba Assam gi lam lauksinana ba honarakpadasu state police na mai pakhan khide numit kharagi mamangda border gi lam Faisen da leiba miyoi kharana district administration da Mizo singna Hailakandi district ki manung chanba lam kharada yumkai samgat sagatpa amade kwa pambi na chingba kaya thajinduna Assam gi lamsing makhoi gi oinaba honarakle haina pau pibadagi border area da ungkhanaba horakhibane Assam gi Hailakandi district Mizoram gi Kolasip district ka tainari bane sagol sel numita Mizo singna Assam gi manung chanba mapham singda samgat sagalam khiba sing adubu thugai bagi drive aduda civil amasung police ki team amasu yauki haire aroibada tabiri bapumnamakpu thagachare